ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯆꯠꯂꯤꯕꯁꯤ MLA ꯑꯍꯨꯝꯅꯤ ꯄꯥꯠꯁꯣꯏ ꯀꯦꯟꯗ꯭ꯔ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔ ꯃꯈꯣꯏꯁꯦ MLA ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯃꯃꯤꯠ ꯇꯥꯡꯉꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯀꯤ ꯃꯇꯥꯡꯁꯤꯗꯩꯗ ꯎꯐꯨꯟ ꯍꯧꯗꯅ ꯆꯠꯄ ꯈꯣꯠꯄ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯌꯥꯗꯦ ꯂꯩꯀꯥꯏ ꯗꯨꯀꯥꯟ ꯐꯝꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯅꯥꯕ ꯈꯣꯠꯄ ꯍꯧꯖꯤꯛ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯆꯠꯂꯤꯕꯁꯤ MLA ꯑꯍꯨꯝꯅꯤ ꯄꯥꯠꯁꯣꯏ ꯀꯦꯟꯗ꯭ꯔ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔ ꯃꯈꯣꯏꯁꯦ MLA ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯃꯃꯤꯠ ꯇꯥꯡꯉꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯦꯅ ꯇꯨꯃꯤꯠ ꯀꯥꯡ ꯑꯣꯏꯅ ꯎꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯁꯤꯗ ꯂꯝꯕꯤꯁꯤꯗ ꯎꯐꯨꯟ ꯍꯧꯔꯤꯁꯦ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯑꯃꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯨꯅ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯇꯥꯡ 18 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯦꯝꯕꯤꯗꯕ ꯇꯥꯔꯒꯗꯤ ꯂꯝꯕꯤ ꯇꯧꯈꯥꯏꯒꯅꯤ ꯃꯁꯤꯗ ꯒꯣꯔꯃꯦꯟꯅ ꯑꯐ ꯐꯠꯇ ꯗꯥꯏꯇ ꯅꯣꯏꯅ ꯄꯨꯊꯧ ꯁꯤꯗ ꯒꯥꯔꯤ ꯆꯠꯂꯤꯕꯁꯦ ꯂꯥꯏꯐ ꯂꯥꯏꯟꯒꯤ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯄꯨꯊꯣꯛꯄꯅꯤ ꯃꯁꯤ ꯃꯇꯝ ꯀꯛꯇꯅ ꯇꯧꯒꯅꯤ